लाइबक थीब थौदोदनी थंबालनु हायर सेकेंडरी स्कूल की महिरोई सिंह यावना ओजानी लेखिदब हारिबा लेखिदब सिंह अदुगी मरक्ता यावखिबा लाइखुराम बिटागी युमदने अखोइना हौजिक लेजरिबासे बिटागी मुंगदा करी करंबा अखोइ अवाना सिंह थेंनरिबगे अदुगा मांगना पामजरब सिंह मांगदा अखोइना इमुंग मनुंग उनदुना वारी सानाबगी मतेंग मतंग थमजरी बिटा मचिन मनाव सिंह मरक्ता तोंबिनी नौथी सादुना इमुंगदा मबुंग मौपा सिंह मरक्ता लेजरंबा बिटाबु लाइबक थीब थौदोदना ममागी मथानुंगदगी सेतुना पुबिख्रे हारिबासिदा इमुंग मनुंगसिना करी करंबा अवाबसिंग थेंनहौरिबगे हाबिदो म्याम पुनि येंगमिनसि इमा बाबाना लारिक मतिक चाना हैदुना अचौबा मी अमा ओइबा ngamhौद्रबसु इचादी अचौबा मी अमा ओहेंदबा यादे खन्ना अपोकपा पोकपिना नुमित था येंगबगुम येंगजदुना करीदा सोइखिगदगी खन्ना मिखुप खुदिंग खोंथांग खुदिंग सेनजदुना लाखिबी लाइखुराम बितानी थंबालनु हायर सेकेंडरी स्कूल की स्टडी टूर चटपद थोखिबा लाइबक थीबा एक्सीडेंट अदुना खांगुथक्ता पुंसी लोंबा ताखी एक्सीडेंट थोखिबा खोंचट अदु चटकदबा डिसेंबर 12 इंग्लिश अंगनी कुनगनी थोइगे अयुक अंगनबदा हौगतलुरबा मतुंग निंगथम थागी मतम ओइबना यामना इंगी हाइदुना अपोकपी ममागी मनाक्ता चंगलक्तुना केजदुना तुमजरमी अपोकपा अपोकपीदा नाउथी साजदुना स्टडी टूर चटनबा सेल पियु हाइना केजरम बिबितादी नुमित अदुना अरोइबा ओइगनी हाइबा कनानसु खंबा ngamखिबा नते अपोकपी ममादगी लुपा 10 नीदुना थोंगालदा लेबा दुकानदगी रिबन लेरुबा दुना इमुंग असिदा बिटागी मतौ उखिबा अरोइबा नुमित ओइखे बिटा यारिपोक लाई मनाइदगी लाइखुराम इंगोचा अमदी लाइखुराम ओंबी कामिसना अनि की मचानुपीनी मपाबुंग ने युमदा लोइजबा ngánu अमा ममानबी सिंग चामिनजगी हाइरंबा वाहै अदु ngasisu अपोकपा मपाबुंगना काउबा ngamdana solhौरी असुमना थोकनी खंगदबना मचागिदमक मिंगोंदगी ngánu लेदुना पिजखिबा नतना इमुंग असिदा लोइबा ngánu पिजबा फंखिदबा अदुबु मपाबुंगना हंजिन हंजिन निंगसिंगदुना तेंथा हौरी अनौबा चही लाकपदा तौगदबा थबकसिंग पांथोकदबा थौगाई कया बिताना सागचरंबा मंगलान कया अदु ngасidi अनौबा चही इंग्लिशिंगनी कुनगहुमदोय लाकलबसु वारी ओइना लेहौबा नतना पांगबा ngamखिद्रबा थौगाइसिंग ओइना अदुमक लेहौरगनी बिटागी अपोकपा मपाबुंगना नुपानी कपलरोय खन्ना लेजबा थौना खुदिमक पुथोक्तुना खांगलबसु मचा काइनरबा मपा अमना कयाम कुइना मिटकी पी खामदुना थंबा ngamगनी बिताना लेरिङैदा इमुंग असिदा तौरंबा थबकसिंग अमदी महाकना पामजरंबसिंग अदुगी मतांगदा इमुंग असिना असुमना फोंदोरकले आई इचादो मासे यामना लौसिंग लेबा ngángni यामना फबा हाबदी ममागी मपागा वाबुबा अदुगु माना अइंगोंदा सिंगबा हारा मिनिंगमदबा हाइ मे अमा इमा नंगना आई वाबा कोलुम नंगना अतोला तांनि हागे बुनुंगाय हंदे नंगना अइंगोंदा वाबदु होले इबेमा इमाना नंगना तोला तांनि नंग तंजाना नि नंग नुंगाय हंगिनी इमाना सोइदन नंग अइना इमा लेइबगैदि इमाना ने सोइदन ने इचागी दमुते इमाना ने नंग अपाम अनिंग तौगनी नंगदि थबक तौहंगनी इमाना नंग लाई याम तंगदमे मा याम हाइ तमनिंगे हंदकी 12 पास तौबगै 12 ता कारबदai मा आई बोर्डिंग लेगे कोइ मा साकी सनगी जा फेब्रुवारी फाइरेन पजमी सिदा अदाइदगी आई कोचिंग चटके हाइ चलो चलो इचाजिदि नंग ngamगदरा इमा ngamना होना तारदरा माना आइगे अवाबा म्यामसि उबसे माना ngamगदरा वाहंग अनि हंगेबा इचागी दमतने म्यामना जुंग पा म्याम तम इचे आइना वाना सुरसु नोम जुनगी दमतदि आई लाई हाइबदा जुनग हायनगेन खल्ली बेमा नंग लागी कन्ना पावन हाइ हजिसु माना इगोंदा इमा आइसे थोकना कनो तौगेदगो आई कोकसे पु ngamदे हाइद मासे हारमे नुमित मपादा बाबा आई पैसा का पिदोइनो आई पैसा का पिदोइनो मपाना फागी तरो लग्नरगा इबेमा चनी पिरनी कयाम पुने कै लेरमदे लमदुदन हाइ तानिंगदे चलो दमान हाइगनो मासे सनो एगा अनि बेमा नपान फागी तै मिनंग थवैना सिबुना पागी यनै सिबन हाइ नुंगदांगसिदा माना हयेंग आई चलदबनी नोइ नंगरोय पैसा ngasi पिहौददि सिम हाइबा दे मपाना हलागा पास चांगाजे होन फिल्म तौबनेबा मपाना फिल्म कापा यावबदुदा हलागा पास चांगा पि मा हरावरा चंगरे अदमान तौवे ei चादु यामना हाइबदि अखन याम लेबा लक्सिंग लेबने दु माना अखोइबु तौब्रमिसे कैदो खंदे संसार थादो जातखरे चादो अरोइबा चलंदने मिसे मासे आइना इमान नंग हयंग ता हगतबा यारोय नंग जो आइजोंग ता हगतबा हाइ हगलजी ना मासे आइना हगदुए इमा हगलुरग हंजला तुमे कदौरे नंग हंजला तुमे याम इंगेन हाइरे लेना नमानबिदे नंग फोन तौ पकौ कौरे दुगा नंगना angang hogolo mi nang mana mana bila ane mi nang hogdo ga ina magi duk thangmai thabidana richa alon bidana thaosu yade loi loi challaba matang na mana bila mana binga ga ma se lai chanminarga mai thong tham bai sang na pi myam gai gai
ꯍꯣꯜꯂꯦꯁꯇ ꯑꯩꯅ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯏꯃꯥ ꯆꯠꯂꯝꯗꯥꯏꯗ ꯑꯔꯣꯏꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯂꯨꯄꯥ 10ꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏ ꯑꯩꯅ 10ꯗꯨ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯁꯦ 10 ꯆꯠꯄꯤ ꯑꯍꯟꯕ ꯑꯃ ꯌꯥꯎꯏ ꯁꯤ ꯄꯨꯔꯣ ꯑꯁꯤꯗꯩ ꯂꯚꯔ ꯀꯩꯅꯣꯝꯇ ꯂꯧꯒꯦ ꯇꯧꯕꯅꯦꯕꯣ ꯁꯦ ꯂꯨꯄꯥ 10 ꯆꯠꯄꯤ ꯑꯗꯨꯝ ꯄꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯃꯃꯥꯡꯗꯗꯤ ꯁ꯭ꯀꯨꯜ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯄꯩꯁꯥ ꯏꯃꯥ ꯂꯥꯛꯑꯣꯏ ꯑꯩꯅ 700ꯃꯨꯛ ꯆꯠꯂꯨꯔꯦ ꯑꯗꯒꯤ ꯍꯜꯂꯛꯑꯒ 10ꯅꯤ 5ꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯀꯩꯅꯣ ꯌꯨꯅꯤꯐꯣꯔꯝ ꯂꯥꯛꯑꯦꯅ ꯍꯥꯏꯔꯦ ꯑꯃꯨꯛ ꯖꯔꯁꯤꯗꯣ ꯅꯤꯡꯊꯝꯊꯥ ꯂꯣꯏꯔꯛꯇꯕ ꯀꯥꯟꯗ ꯅꯣꯏ ꯑꯣꯖꯥꯁꯤꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯈꯪꯗꯦ ꯏꯃꯥ ꯑꯩꯁꯦ ꯑꯩꯒꯤꯅꯦ ꯊꯕꯛꯁꯦ ꯃꯇꯪ ꯅꯤꯅꯤ ꯀꯥꯟꯗꯦ ꯍꯨꯝꯅꯤ ꯀꯥꯟꯗꯦ ꯂꯥꯛꯏ ꯄꯨꯂꯞ ꯂꯥꯛꯏ ꯈꯤꯇꯁꯨ ꯀꯥꯟꯅꯕꯤꯗꯦꯅ ꯍꯥꯏꯌꯦꯕ ꯏꯃꯥ ꯏꯆꯥ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯑꯕ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯇꯧꯗꯗꯤ ꯌꯥꯕ꯭ꯔꯥꯗꯣꯅ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯅ ꯂꯨꯄꯥ 500 ꯆꯠꯄꯤꯕ ꯍꯔꯥꯎꯔ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯅꯨꯃꯤꯠ 4 5 ꯂꯩꯔꯒ ꯑꯃꯨꯛ ꯏꯃꯥ ꯏꯆꯦꯖꯨ ꯆꯠꯀꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯒꯥꯔꯤ ꯚꯔꯥ ꯂꯨꯄꯥ 100 ꯂꯦꯞꯅꯔꯦ ꯍꯥꯏꯔꯦ ꯑꯩꯅ 500 ꯆꯠꯄꯤ ꯄꯤꯔꯦ ꯑꯗꯨ ꯃꯥꯅ ꯍꯔꯥꯎꯔ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯦ 140 ꯀꯩꯅꯣ ꯂꯧꯍꯧꯏ ꯂꯨꯄꯥ 10ꯗ ꯂꯧꯕ ꯍꯜꯂꯛꯇꯦ 140 ꯇꯥꯏꯌꯦꯅ ꯅꯣꯛꯑꯒ ꯑꯩꯉꯣꯟꯗ ꯂꯧꯋꯦ ꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯁꯤꯗꯩꯗ ꯐꯣꯟꯁꯤꯗ ꯃꯥ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟ ꯅꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕꯗꯨ ꯊꯥꯔꯒ ꯌꯦꯡꯉꯒ ꯃꯥꯅ ꯆꯥꯛꯁꯤ ꯆꯥꯗꯣꯏꯅꯤ ꯍꯥꯎꯅꯕ ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯄꯗ ꯀꯣꯏ ꯏꯕꯦꯝ ꯅꯪꯁꯤꯕꯨ ꯏꯔꯦꯟꯖꯅ ꯆꯥꯎ ꯅꯪ ꯐꯣꯟꯗꯣ ꯊꯥꯗꯗꯤ ꯌꯥꯗ꯭ꯔꯥ ꯃꯥ ꯈꯪꯄꯣꯟꯇꯦ ꯁꯤ ꯌꯥꯝ ꯕꯤꯠꯇ ꯆꯥꯔꯤꯃꯦꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯅꯨꯡꯇꯤꯒꯤ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯅ ꯀꯥꯎ ꯌꯥꯗꯦꯕ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝ ꯆꯠꯂꯝꯗꯥꯏ ꯃꯇꯝꯒꯤ ꯃꯥꯒꯤ ꯏꯃꯥꯒ ꯑꯩꯒ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄꯁꯤꯒꯤ ꯃꯣꯏꯒꯤ ꯃꯤꯁ ꯆꯥꯎꯕ ꯍꯥꯏꯅ ꯑꯃ ꯃꯣꯏ ꯂꯩꯌꯦꯕ ꯁꯤ ꯐꯤꯁꯤꯃꯗꯤ ꯑꯩꯅ ꯁꯥꯗꯣꯏꯅꯤ ꯏꯃꯥ ꯅꯪ ꯌꯥꯎꯒꯅꯨ ꯑꯩꯅ ꯁꯥꯗꯣꯏꯅꯦ ꯃꯥ ꯐꯤ ꯃꯆꯨ ꯐꯖꯕ ꯑꯃ ꯈꯜꯂ ꯁꯥꯔꯝꯃꯦꯕ ꯑꯩꯅ ꯁꯥꯔꯒ ꯑꯣꯖꯥ ꯃꯤꯁꯇ ꯑꯩ ꯌꯣꯟꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩ ꯄꯣꯠ ꯆꯩ ꯂꯩꯗꯣꯏꯅꯤ ꯑꯩ ꯅꯪꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯀꯩꯁꯨ ꯉꯝꯃꯔꯣꯏ ꯈꯪꯉꯦ ꯑꯩ ꯈꯔꯒ ꯍꯟꯗꯛꯀꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜꯁꯤ ꯂꯣꯏꯕꯒ ꯑꯩ ꯁꯥꯖꯔꯒꯦ ꯏꯃꯥ ꯅꯪ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯣꯡ ꯅꯤꯅꯤꯁꯤ ꯀꯥꯈꯠꯂꯔꯣꯏꯒꯦꯅ ꯍꯥꯏꯌꯦ ꯃꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇꯗꯤ ꯁꯥꯔꯝꯃꯨꯗꯅ ꯍꯥꯏꯔꯦ ꯏꯃꯥ ꯁꯨꯡꯍꯥꯏ ꯍꯥꯏꯔꯕꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯄ꯭ꯔꯥꯛꯇꯤꯀꯦꯜꯁꯦ ꯑꯩ ꯀꯣꯛꯁꯤꯗ ꯆꯪꯉꯨ ꯌꯥꯗꯦ ꯌꯥꯝꯃꯦ ꯄ꯭ꯔꯥꯛꯇꯤꯀꯦꯜꯁꯦꯅ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯥꯎꯔꯣꯏꯗꯕ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯍꯥꯏꯔꯝꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯂꯩꯕ ꯉꯝꯗꯦꯕ ꯃꯣꯏꯅ ꯀꯞꯀꯅꯣꯅ ꯑꯩꯁꯦ ꯃꯌꯥꯝ ꯆꯪꯅ ꯐꯥꯖꯤꯜꯂ ꯊꯝꯃꯦꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯐꯥꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯄꯥꯎ ꯂꯥꯛꯄꯁꯦ ꯑꯩ ꯆꯥꯛ ꯆꯥꯔꯨꯔꯒ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯧ ꯃꯁꯦꯟ ꯆꯥꯃꯤꯟꯅꯕꯅꯦꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯥꯡ ꯆꯥꯅꯩꯑꯕ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯗꯨꯒ ꯑꯩꯅ ꯄꯞ ꯆꯪꯉꯒ ꯃꯅꯝꯃꯁꯤ ꯀꯣꯟ ꯐꯦꯡ ꯂꯩꯔꯝꯃꯦ ꯐꯣꯟ ꯔꯤꯡꯇꯣꯟ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯐꯤ ꯉꯥꯛꯇ ꯁꯥꯒꯦ ꯋꯥꯔꯦ ꯄꯣꯊꯥꯔꯒꯦꯅ ꯑꯗꯨꯒ ꯑꯩꯅ ꯐꯣꯟꯗꯣ ꯄꯨꯊꯣꯔꯛ ꯊꯣꯔꯀꯥꯟꯗ ꯃꯧꯗ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯏꯃꯥꯟꯅꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯩꯒ ꯁꯨꯝ ꯂꯣꯏꯅꯕ ꯊꯕꯛ ꯀꯔꯕꯥꯔ ꯁꯨꯝ ꯇꯧꯃꯤꯟꯅꯕ ꯐꯣꯟ ꯁꯨꯃꯥꯏꯅ ꯅꯣꯏ ꯏꯆꯦ ꯁꯝꯁꯅ ꯅꯣꯏꯒꯤ ꯕꯤꯇꯥꯗꯣ ꯆꯠꯁꯤꯁꯨ ꯆꯠꯄ ꯒꯥꯔꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯇꯧꯏ ꯍꯥꯏ ꯅꯣꯏ ꯕꯤꯇꯥ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯑꯩꯁꯦ ꯈꯪꯍꯧꯗꯅ ꯑꯩꯁꯦ ꯂꯋꯥꯏꯁꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦꯕ ꯍꯣꯏ ꯌꯥꯎꯏꯗꯅ ꯊꯝꯃꯣ ꯅꯪ ꯐꯣꯟꯁꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯨꯠꯊꯠꯂꯒ ꯑꯩꯅ ꯃꯌꯥꯝꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯩꯅ ꯃꯄꯥꯁꯦ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯄ ꯃꯄꯥꯁꯨ ꯆꯥꯛ ꯆꯥꯗꯅ ꯑꯗꯨꯝ ꯆꯦꯟꯃꯤꯟꯅꯔꯦ ꯏꯕꯥꯅꯤ ꯒꯥꯔꯤ ꯊꯧꯗꯣꯛꯑꯒ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯑꯇꯣꯝꯕ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯑꯃ ꯂꯩꯌꯦꯕ ꯑꯗ ꯔꯤꯝꯁꯇ ꯃꯥꯏ ꯗꯗꯥꯁꯤꯁꯨ ꯃꯥꯅ ꯌꯥꯝ ꯂꯥꯛꯑꯣ ꯗꯗꯥ ꯂꯥꯛꯑꯣ ꯅꯪ ꯑꯩ ꯐꯨꯔꯤꯠ ꯂꯩꯔꯛꯀꯗꯕ ꯇꯧꯔꯝ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯌꯥꯝ ꯀꯧꯔꯝꯃꯦꯕ ꯃꯥꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣꯅ ꯑꯗꯩ ꯏꯆꯥ ꯅꯤꯄꯥꯗꯨꯗ ꯃꯣꯏꯅ ꯃꯇꯩꯃꯅ ꯐꯣꯟ ꯇꯧꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯃꯥꯁꯨ ꯉꯥꯎꯗꯅ ꯍꯦꯛꯇ ꯏꯆꯦꯒꯤ ꯃꯆꯥ ꯑꯃ ꯔꯤꯝꯁꯇ ꯃꯣꯏꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯒꯤ ꯃꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯊꯦꯇꯔ ꯂꯩꯕꯅꯦꯕ ꯑꯗꯨꯗꯪ ꯄꯨꯔ ꯆꯠꯂꯝꯃꯁꯨ ꯐꯗꯕ ꯃꯥꯗꯤ ꯄꯨꯔꯝꯗ꯭ꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯥꯁꯦ ꯃꯃꯥꯟꯅꯕ ꯑꯗꯨꯋꯥꯏꯒꯤ ꯍꯦꯛꯇ ꯃꯥꯅ ꯒꯥꯔꯤꯁꯦ ꯄꯨꯔꯒ ꯃꯥꯅ ꯆꯠꯀꯥꯟꯗꯗꯤ ꯃꯆꯟꯗꯣ ꯕꯁꯇꯒꯤ ꯁꯠꯇꯣꯛꯑꯒ ꯃꯥꯅ ꯎꯔꯛꯑꯕ ꯃꯥꯁꯦ ꯆꯣꯡꯊꯔꯒ ꯕꯁꯇꯒꯤ ꯁꯠꯇꯣꯔꯛꯄ ꯃꯤꯗꯨꯗꯒꯤ ꯇꯥꯞ ꯂꯥꯎ ꯂꯧꯔꯒ ꯃꯥꯅ ꯗꯣꯛꯇꯔ ꯕꯤꯁꯦꯝꯄꯨꯔ ꯗꯣꯛꯇꯔ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯗꯣ ꯑꯗꯨꯒ ꯃꯥꯗꯤ ꯃꯅꯨꯡꯗ ꯏꯗꯨ ꯆꯥꯏꯔꯕꯖꯥꯠꯅꯤ ꯈꯣꯡꯗ ꯇꯠꯂꯒ ꯃꯥꯁꯦ ꯃꯁꯥꯒꯤꯁꯨ ꯍꯥꯟꯅ ꯁꯔꯨꯁꯦ ꯅꯧꯕꯅꯦꯕ 12 ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯊꯣꯛꯁꯦꯅ ꯂꯩꯕꯅꯦꯕ ꯃꯁꯥꯁꯦ ꯁꯣꯜꯂꯦꯕ ꯃꯥꯗꯤ ꯈꯔ ꯀꯣꯜꯂꯞ ꯇꯧꯋꯦꯕ ꯁꯔꯨ ꯈꯣꯡ ꯃꯈꯨꯠꯁꯦ ꯃꯈꯣꯡꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯨꯕꯁꯨ ꯉꯝꯗꯦ ꯏꯃꯥꯅ ꯏꯆꯥꯗꯤ ꯊꯕꯛ ꯇꯧꯍꯟꯒꯗꯕꯅꯤ ꯃꯥꯅꯁꯨ ꯏꯁꯩ ꯇꯧꯒꯅꯤ ꯑꯗꯒꯤ ꯎꯀꯤꯜ ꯑꯣꯏꯒꯗꯕꯅꯤ ꯇꯧꯔꯤꯁꯤ ꯍꯥꯆꯤꯟꯗ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯦ ꯑꯩꯉꯣꯟꯗ ꯏꯃꯥ ꯏꯆꯥ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤ ꯁꯥꯔꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯥꯅ ꯄꯦꯟꯗ꯭ꯔꯦꯗꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯀꯅꯦꯕ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯈꯣꯠꯀꯅꯨ ꯅꯨꯃꯤꯠꯇꯨꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯦ ꯆꯠꯂꯀꯥꯟꯗ ꯑꯩꯁꯦ ꯈꯪꯗ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯤꯕ ꯍꯥꯏꯗꯨꯅꯤ ꯃꯣꯏꯅ ꯄꯨꯔ ꯆꯠꯂꯤꯗꯣ ꯑꯗꯨ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯑꯩ ꯏꯁꯤꯡ ꯊꯛꯀꯦꯅ ꯏꯁꯤꯡ ꯕꯇꯟ 3 4ꯅꯦꯕ ꯑꯩ ꯈꯔ ꯑꯗꯨꯝ ꯈꯅꯥꯎꯁꯦ ꯀꯪꯉꯛꯄꯒꯤ ꯆꯣꯠ ꯆꯥꯏꯕ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯕ ꯏꯁꯤꯡ ꯕꯇꯟ 4 5ꯁꯤ ꯂꯣꯏꯌꯦꯕ ꯑꯩ ꯈꯤꯖꯤꯛ ꯇꯧꯕꯗ ꯑꯗꯨ ꯏꯆꯥ ꯅꯤꯄꯥꯁꯤꯅ ꯌꯧꯔꯦ ꯑꯦꯝꯕꯨꯂꯦꯟꯁꯇꯨꯁꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯅꯔꯦ ꯍꯥꯏꯔꯦ ꯀꯔꯝꯕꯗꯩ ꯄꯨꯁꯟꯁꯤꯒꯦ ꯗꯣꯛꯇꯔꯁꯤ ꯏꯕꯨꯡꯉꯣ ꯈꯤꯇꯪ ꯐꯕ ꯗꯣꯛꯇꯔꯗ ꯏꯆꯥꯗꯣ ꯀꯜꯍꯧꯁꯦꯅ ꯍꯥꯏꯕꯗ ꯃꯌꯥꯝꯅꯗꯤ ꯐꯣꯟꯁꯤꯗ ꯊꯥꯒꯠꯂꯛꯄꯗ ꯑꯁ ꯌꯥꯗꯧ ꯃꯥꯟꯗꯦ ꯈꯣꯠꯇꯦ ꯃꯣꯏ ꯁꯨꯝ ꯑꯩ ꯇꯥꯍꯟꯗ ꯁꯨꯝ ꯍꯥꯏꯅꯔꯒ ꯇꯧꯔꯖꯥꯠꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯁꯨꯝ ꯁꯝꯃꯤꯟꯗꯤ ꯈꯔ ꯑꯗꯨꯝ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯈꯪꯖꯔꯒꯁꯨ ꯑꯩꯅ ꯏꯆꯥꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯁꯤ ꯏꯆꯥꯁꯦ ꯍꯤꯡꯒꯅꯤ ꯈꯟꯕꯒꯤ ꯂꯩꯔꯦꯕ ꯑꯗꯨꯒ ꯁꯤꯒꯤ
ꯔꯥꯁꯇ ꯄꯨꯈꯠꯂꯒ ꯑꯩꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗꯩ ꯄꯨꯊꯣꯔꯛꯄꯒꯤ ꯃꯅꯨꯡꯗ ICUꯗ ꯄꯨꯁꯟꯈꯤꯕ ꯀꯥꯟꯗ ꯏꯁꯥꯁꯦ ꯑꯩ ꯅꯤꯛꯄꯗ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯈꯔ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯀꯥꯟꯗ ꯃꯣꯏ ꯀꯧꯁꯜꯂꯛꯄ ꯆꯪꯕꯗ ꯑꯩꯁꯦ ꯆꯪꯉꯨꯔꯦꯕ ꯏꯁꯥꯁꯦ ꯎꯇꯨꯞ ꯇꯥꯒꯨꯝ ꯇꯥ ꯂꯩꯔꯒ ꯑꯩꯅ ꯃꯃꯤꯠꯁꯦ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯥ ꯂꯩꯔꯝꯃꯦ ꯑꯩꯅ ꯅꯥꯟꯊꯔꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯐꯔꯣꯀꯣ ꯏꯃꯥ ꯂꯥꯛꯑꯦꯀꯣ ꯏꯃꯥ ꯂꯥꯛꯑꯃꯤꯅ ꯀꯅꯥꯝꯇ ꯏꯆꯥꯕꯨ ꯏꯃꯥꯗꯤ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯒ ꯃꯣꯏ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯕꯤꯇꯥꯒꯤ ꯏꯃꯥ ꯆꯨꯝꯃꯕ ꯆꯨꯝꯃꯦ ꯑꯗꯨꯑꯣꯏꯗꯤ ꯏꯒꯤ ꯀꯩꯅꯣ ꯂꯥꯛꯑꯅꯤ ꯏ ꯗꯔꯀꯥꯔ ꯂꯣꯏꯔꯦ ꯍꯥꯏꯕꯗ ꯑꯩꯁꯦ ꯍꯔꯥꯎꯅ ꯏ ꯀꯥꯞꯄꯒ ꯏꯆꯥ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯣꯏ ꯃꯌꯥꯝꯗ ꯏꯁꯤꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯑꯗꯨꯒꯨꯝꯕ ꯏꯁꯤ ꯄꯤꯒꯦꯅ ꯃꯣꯏꯒꯤ ꯗꯦꯁꯥꯝ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯅ ꯃꯣꯏ ꯀꯩ ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯏꯅꯦ ꯀꯔꯤꯝ ꯋꯥꯠꯂꯨꯅꯨꯅ ꯇꯧ ꯀꯥꯟꯗꯗꯤ ꯉꯥꯏꯔꯀꯥꯟꯗꯗꯤ ꯏ ꯀꯥꯞꯄꯔꯣꯏ ꯌꯥꯔꯦ ꯍꯥꯏꯔꯛꯑꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯆꯠꯂꯣꯏꯅ ꯑꯩ ꯌꯨꯝꯗ ꯇꯥꯜꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯄꯥꯁꯤꯅ ꯍꯜꯂꯛꯑꯀꯥꯟꯗꯗꯤ ꯀꯞꯄꯒ ꯆꯪꯉꯛꯄꯗ ꯑꯩꯅ ꯏꯆꯥ ꯀꯗꯥꯏꯅ ꯀꯧꯔꯒ ꯑꯩꯁꯦ ꯀꯞꯇꯅ ꯑꯩꯁꯦ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯃꯣꯏ ꯃꯌꯥꯝꯅ ꯐꯥꯗꯅ ꯋꯥꯟꯗꯗꯅ ꯑꯩꯁꯦ ꯏꯁꯤꯡ ꯆꯥꯏ ꯂꯥꯛꯅꯔꯦ ꯑꯗꯒꯤ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩꯅ ꯉꯥꯅꯨ ꯌꯦꯟ ꯈꯔ ꯂꯣꯏꯌꯦ ꯌꯦꯟ ꯈꯔ ꯂꯣꯏꯕꯁꯤꯗ ꯑꯩꯅ ꯂꯣꯏꯖꯔꯤꯕ ꯉꯥꯅꯨ 3ꯈꯛ ꯂꯣꯏꯌꯦꯕ ꯏꯆꯥꯁꯤꯡꯅ ꯆꯥꯅꯤꯡꯉꯛꯑꯁꯨ ꯑꯗꯒꯤ ꯏꯆꯥꯁꯤꯡ ꯂꯥꯛꯄꯗ ꯄꯤꯖꯔꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯂꯥꯛꯑꯁꯨ ꯍꯦꯛ ꯆꯥꯃꯤꯟꯅꯕ ꯌꯥꯏꯌꯦꯅ ꯑꯗꯨꯒꯤ ꯉꯥꯅꯨꯗꯣ ꯃꯥꯅ ꯆꯥꯔꯁꯦ ꯍꯥꯏ ꯑꯗ ꯑꯩꯅ ꯏꯆꯥꯁꯦ ꯊꯣꯏꯕꯤ ꯑꯁꯤꯗꯤ ꯈꯔ ꯅꯧꯔꯤ ꯏꯄꯥꯅ ꯂꯩꯔꯒ ꯆꯥꯔꯁꯤ ꯍꯥꯏꯅ ꯉꯥꯅꯨꯕꯨꯗꯤ 2 ꯂꯧꯔꯒ ꯄꯤꯖꯈꯤ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯃꯥꯒꯤ ꯆꯥꯅꯤꯡꯕꯗꯨ ꯃꯅꯤꯡ ꯊꯨꯡꯖꯅꯕꯅ ꯑꯗꯒꯤ ꯃꯣꯏ ꯂꯥꯛꯀꯗꯣꯏꯕ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯁꯦ ꯁꯤꯗꯒꯤ ꯂꯣꯏꯔꯤꯕ ꯌꯦꯟꯁꯦ ꯑꯃ ꯆꯥꯒꯗꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯝꯃꯤ ꯍꯣꯏ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯑꯗꯨꯃ ꯆꯥꯁꯦꯅ ꯄꯤꯖꯒꯦꯅ ꯑꯩꯁꯨ ꯈꯜꯂꯦ ꯑꯗꯨꯕꯨ ꯆꯥꯈꯤꯗ꯭ꯔꯦ ꯃꯅꯤꯡ ꯊꯨꯡꯈꯤꯗ꯭ꯔꯦ ꯑꯗꯨꯃ ꯑꯗꯒꯤ ꯃꯥꯅ ꯆꯠꯄꯒꯤ ꯈꯣꯠꯄꯒꯤ ꯂꯥꯡꯉꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯀꯌꯥ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏ ꯑꯩꯅ ꯂꯨꯄꯥ 100 ꯍꯥꯞꯄꯤꯔ ꯂꯣꯏꯔꯦ ꯇꯥꯅꯤꯡꯗꯦ ꯑꯗꯨ ꯄꯨꯔ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧ ꯆꯠꯀꯗ꯭ꯔꯥ ꯅꯆꯦꯅꯗꯤ ꯀꯌꯥ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏ ꯏꯆꯦꯅ ꯂꯨꯄꯥ 100 ꯍꯥꯞꯄꯛꯀꯅꯤ ꯍꯥꯏ ꯑꯗꯒꯤ ꯃꯅꯝꯃꯅ ꯂꯨꯄꯥ 100 ꯄꯤꯔꯛꯏ ꯑꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ ꯁꯤꯗꯒꯤ ꯅꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯣꯏ ꯁꯦꯝꯃ ꯄꯨꯗꯣꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯂꯩꯔꯨꯗꯣꯏꯅꯣꯅꯦ ꯑꯗꯨꯏꯁꯨ ꯄꯩꯁꯥ ꯈꯌꯥꯝ ꯄꯨꯔꯒ ꯑꯩ ꯂꯩꯅꯤꯡꯕ ꯂꯩꯗꯣꯏꯅꯤ ꯑꯅ ꯍꯥꯏ ꯍꯣꯏꯗ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯌꯦꯡ ꯆꯠꯀꯅꯤ ꯉꯁꯤꯒꯨꯝꯕꯁꯤꯗ ꯂꯨꯄꯥ 150 ꯄꯤꯌꯦ ꯑꯗꯨ ꯄꯤꯕꯗꯨ ꯃꯥ ꯌꯥꯝ ꯍꯔꯥꯎꯖꯩ ꯅꯨꯃꯤꯠꯇꯨꯗ ꯑꯩꯗꯤ ꯁꯤꯒꯤ ꯍꯣꯜ ꯑꯃꯒ ꯃꯤꯜ ꯑꯃꯒ ꯑꯩ ꯁꯨꯝ ꯄꯥꯟꯅꯕꯅꯦꯕ ꯏꯆꯥꯗꯣ ꯑꯌꯨꯛ ꯉꯟꯇꯥꯗꯣ ꯑꯩꯗꯤ ꯃꯤꯟ ꯇꯛꯄꯒꯤ ꯀꯩ ꯇꯧꯕꯅꯤꯅ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯃꯃꯥꯒ ꯊꯦꯡꯅꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯗꯨꯕꯨ ꯆꯠꯂꯝꯃꯗ꯭ꯔꯅꯦ ꯑꯅ ꯈꯟꯕꯕꯨꯗꯤ ꯈꯟꯕ ꯑꯗꯣ ꯊꯦꯡꯉꯃꯤꯅ ꯆꯠꯂꯝꯃꯅꯤꯗꯥꯅ ꯈꯜꯂꯦ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯄ ꯀꯥꯟꯗꯗꯤ ꯄꯥꯎꯗꯣ ꯇꯥꯟꯅꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯅ ꯍꯥꯏꯔꯨꯕꯕꯨꯗꯤ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯍꯧꯈ꯭ꯔꯦꯀꯣ ꯑꯣꯖꯥꯁꯤꯡꯁꯨ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯃꯐꯝꯗꯨꯗ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯀꯣꯟꯅ ꯈꯪꯉꯛꯄꯅꯤ ꯍꯥꯏꯔꯤꯕ ꯇꯥꯔꯤꯛꯁꯤꯗ 3 ꯍꯟꯗꯛꯀꯤꯁꯤꯒ 3ꯂꯛ ꯁꯨꯔꯦ ꯍꯥꯏꯌꯦ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯤꯁꯦ ꯑꯗꯨꯁꯨ ꯑꯜꯇ꯭ꯔꯥ ꯉꯥꯛꯇꯅꯤꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯁꯥꯡꯕ ꯒꯥꯔꯤꯁꯦ ꯄꯨꯁꯜꯂꯒ ꯆꯪꯕ ꯌꯥꯕ ꯂꯝꯕꯤꯅꯤ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯑꯣꯖꯥꯁꯤꯡ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯃꯣꯏꯗꯨ ꯍꯥꯏꯔꯨꯕꯗ ꯀꯩꯗꯧꯔꯨꯅꯤ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯦꯖꯤꯛꯀꯨꯝꯕꯗ ꯇꯧꯕꯤꯔꯝꯃꯗꯤꯀꯣ ꯈꯤꯇꯪ ꯐꯒꯗ꯭ꯔꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯈꯜꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯐꯩ ꯌꯥꯝꯅ ꯅꯨꯃꯤꯠꯇꯨꯗ ꯍꯣꯠꯅꯕꯤꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯡ ꯀꯣ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯅ ꯍꯣꯠꯅꯕꯤ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯁꯤꯡ ꯔꯥꯖꯀꯤ ꯑꯅꯥꯕ ꯄꯣꯔꯛꯏꯕꯁꯤꯡꯗꯨꯒꯤ ꯍꯣꯠꯅꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕ ꯑꯗꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLA ꯑꯗꯨꯅꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯤꯡꯗꯨꯒꯤꯗꯃꯛ ꯑꯗꯒꯤ ꯑꯅꯥꯕꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯁꯅꯥꯏ ꯑꯃ ꯐꯥꯎꯕ ꯀꯣ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ MLA ꯑꯗꯨꯅ ꯃꯣꯞꯇ ꯑꯃꯨꯛ ꯆꯠꯇꯅ ꯈꯣꯠꯇꯅ
ꯂꯩꯔꯤꯕꯁꯤꯡꯗꯨ ꯊꯝꯃꯤꯕ ꯃꯐꯝ ꯀꯃꯥꯏꯅ ꯊꯝꯕꯤ ꯈꯣꯠꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯍꯣꯠꯅꯕꯤꯕꯀꯣ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯌꯨꯝꯁꯤꯗꯃꯛꯁꯨꯀꯣ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯧꯔꯨꯕꯗ ꯂꯥꯛꯑꯔꯣꯏꯗꯕ BJPꯒꯤ ꯍꯧꯖꯤꯛ ꯁꯔꯗꯥꯔꯒꯥꯅ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯜꯗꯣ ꯑꯗꯨ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯕꯁꯀꯤ ꯑꯣꯅꯔꯁꯤꯡ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯜꯂꯒ ꯄꯩꯁꯥꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯑꯗꯩ ꯃꯌꯥꯝ ꯑꯃ ꯂꯤꯁꯇ ꯏꯔꯒ ꯂꯩꯌꯦꯕ ꯑꯗꯨꯒꯤꯁꯤꯡꯗꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯄꯤꯔꯝꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯁꯦꯡꯅ ꯃꯣꯏꯅ ꯏꯆꯥꯗꯨꯒꯤꯗꯃꯛ ꯀꯠꯄꯤꯔꯝꯕ ꯈꯔꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯏꯁꯣꯔꯗꯁꯨ ꯃꯣꯏꯒꯤ ꯇꯧꯔꯨꯕ ꯍꯣꯠꯅꯖꯃꯟ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯈꯤ ꯍꯧꯖꯤꯛꯁꯨ ꯏꯁꯣꯔꯗ ꯑꯗꯨꯝ ꯑꯩ ꯊꯧꯅꯤꯖꯒꯦ ꯃꯣꯏꯒꯤꯗꯃꯛ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡ ꯂꯥꯛꯏ ꯑꯩꯅ ꯍꯥꯏꯖꯈꯤ ꯑꯣꯖꯥ ꯑꯩ ꯏꯆꯥꯗꯨ ꯂꯩꯈꯤꯗꯕꯁꯤꯡꯗꯣ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯗꯣꯛꯇꯔꯒꯤ ꯕꯦꯠꯇ ꯇꯥꯗꯅ ꯂꯩꯔꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯗꯨꯗ ꯍꯤꯡꯍꯧꯔꯤꯕꯀꯣ ꯀꯔꯤꯝꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨꯒꯤ ꯇꯨꯡꯒꯤ ꯊꯣꯛꯂꯛꯀꯗꯕꯁꯤꯡꯗꯣ ꯃꯣꯏꯒꯤ ꯂꯥꯏꯕꯛꯇꯣ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯣꯏꯔꯁꯅꯨ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯑꯐꯕ ꯃꯔꯨ ꯆꯪꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯄꯨꯊꯣꯛꯄꯤꯔꯒ ꯑꯣꯖꯥꯁꯤꯡꯅ ꯍꯣꯠꯅꯕꯤꯔꯒ ꯑꯐꯕ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯑꯗꯨꯅ ꯃꯣꯏꯒꯤꯗꯃꯛ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯏꯔꯁꯨ ꯁꯤꯈꯤꯕꯁꯤꯡꯗꯨꯒꯤꯗꯃꯛ ꯁ꯭ꯀꯨꯜꯗꯨꯒꯤꯗꯃꯛ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯣꯏꯅ ꯀꯠꯄꯤꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯣꯖꯥꯁꯤꯡꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯤ ꯈꯪꯗꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯇꯦꯜꯂꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯁꯤꯕ ꯍꯥꯏꯁꯦ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯃꯃꯥꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯗꯒꯤꯁꯨ ꯍꯨ ꯊꯥ ꯁꯤꯈꯤꯕ ꯌꯥꯏ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯃꯗꯤ ꯅꯠꯇ꯭ꯔꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯕꯗꯁꯨ ꯒꯥꯔꯤꯅ ꯁꯣꯛꯑ ꯁꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯄꯣꯛ ꯆꯥꯝꯃꯔꯛ ꯄꯣꯛꯑꯒꯁꯨ ꯏꯆꯥꯒꯤ ꯃꯄꯣꯛꯁꯦ ꯐꯅ ꯄꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯝꯗ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯥꯎꯅ ꯃꯁꯛ ꯈꯪꯕꯤꯔꯛꯄꯁꯦ ꯁꯤꯗ ꯃꯥꯒꯤ ꯃꯄꯣꯛ ꯐꯔꯛꯄ꯭ꯔꯥꯅ ꯑꯩꯅ ꯋꯥꯈꯜꯗ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯃꯁꯤꯅꯤ ꯑꯩꯅ ꯈꯟꯖꯔꯤꯁꯦ